Ahanda Maruyo Parliament mi phamna wangang khidaba adu wangang nanabgi tanja phangdabagi ni haina lamdam masigi MP amasu oriba Union Minister of State External Affairs R K Ranjan Singdokre Myanmar dagi naron da sanglakwa chin kuki narco terroristing athubu matamda India amadi Manipur lengakna makoi masagi maramda halan khigadabni haina nupi samaj ki President Ramani na lengak ta taksin kre Sahi taraga nifan gi makhada leiba angang singbu khulai paiba lani oina namduna sizinaba natragana ban blockade dharna general strike na singbada sizinarabadi JJ lisingani mangagi makhada serak piba yai haina Manipur Commission for Protection of Child Rights and Chairperson Prailatpam Mani Babu Sharma na haikre More de Kundadun Leramba Yellomi Sing Tawai Hinana More Kadu Kundan Lanjana Krabamatum More de Labor Maite Lekai Singi from the Cookie Singi Lekai Amadi Kul Singi Maming on Tokre Imphal West District Police Command Nugi Kanguna Sing Jamai Tongkong Dagi Kreta Kar Amada Tongduna Lapom Yamanga Numay Amadi Selgi Konan Fare Committee on Tribal Unity ko tuna National Highway animakta amukhana economic blockade sa tharagani haina lengakta section wa thamkre One family one livelihood haina mingthon ba scheme ama hojik tholiba irang asina maram oiraga lanjena dun leiriba singi damakta hongdoklagani haina Chief Minister N Birena haikre Amadi Singh Ningkhairakwa Amadi Lengnang Sentharakpana Leptabana Imphal Jiri Lambi ngasi su phongna biadang le Kurumjari Mami TV Prime Time News Meeting Tabir Puno Pu AMARJIT THOKCHOM na taram noksari hoji pau sandok na pijari MP amanadi Parliament ta hektamak wangang ba amadi wahang hangba yai adubu Minister amanadi mahakna pairiba pham aduga mari leinaba matang adu khakta da wangang ba yai handaki Parliament mi pham da wangang kidaba adu wangang nanabagi tanja phangdabagi ni haina lamdam masigi MP amasu oriba Union Minister of State External Affairs R K Ranjan haikre TMB ga akhanana unaba amada R K Ranjan haiki opposition gi maike degi mahakpu Manipur da thokleba irang asiga mari leinana karigumba amata parliament ta haide haiduna maral sirakli parliament ki mefam da wangang na ba July 19 da permission pibina ba speaker da haijaki adubu opposition gi MP Gaurav Gogoina no confidence motion thangalakpuna maram oiraga mahak wangang ba fangkide opposition gi maike degi no confidence motion pukhalabasu Prime Minister Modi na wangang de haibu wafam tamak pukhatuna maral sinana bhonaki Manipur gi kari tobu yabagi haibududi pukhatuna khananaina kide haina R K Ranjan haiki mahana haiki hojik lamdam masida thokliba irang asi tapna santi hanjelakpa hore irang asina maram oiduna hojik tongan wafam singda hangliba relief camp singda leiriba singidamakta akaknaba thaurang kaya center lengakna paikhatli haiki Irang na maram oiraga more da khundadun leiramba yelhome sing thawai hingnana ba more thadoktuna lanjena kraba matung more da leiba maitei leikai singi leifamda kuki singi leikai amadi khul singi maming onthokre hairiba angakpa thodo ase handak more dagi lanjenaruktuna tampaki mafam singda hangliba relief camp singda sangjafam loduna leiriba more gi beneficiary kharada handak nauna semkiba lupa lakh manga fawbagi lemna layengnaba oiriba Ayushman Bharat Pradhan Mantri Jan Arogya Yojana PMJAY gi health card sing yentorakpada khangnakhimdi thawong asina hojik more dagi lanjenaruktuna tongan ba relief camp singda sangjafam loriba yelhomi singna Nungnang ba pukna bagal loina na amuk hanna masagi pukna pom lamdam oiriba moreda sangba phanglaroidra haibagi chingdaba leinare ngarang su Imphal East ki thongju kendra gi manung sana leiriba Akampat Ideal
Girls College ta hangliba relief camp ta leiriba More amadi Churachandpur gi khangatlaba beneficiary samaga kunthra romda hairiba PMJAY gi health card sing yenthokpagi achamba thoram ama pangthoktuna card sing yenthoki Hariba health card sing asida More Maitei Leikai singi maming sing thabagi mahutta cookie singi leifam sing oina tharakhibani hari Hariba More Maitei Leikai sing adudi Turel Wangma Leikai da Sikkim village Kuno Leikai da Ti Yangnom Bazar Leikai da Di Monafai amadi Hainu Makong Leikai da Sikkim haina cookie singi leifam sing nauna semliba card sing asida tharakhibani hari Masida ke masida leiriba More gi miyamna matau karamna yelhomi maitei singi leikai da cookie singi leifam da onthok lammano haibasi mari leinaba makok thongba department singna yengsin haning bagi apamba sing leheuri ningsing bayai Manipur gi amakhakta ngairaba international airport ama oiriba Bir Tikendrajit airport asibo lamka haina tiketa tharambagi wathok leikrabani Sahi taraga nipan gi makhada leiba angang singbu kanagumba non state actors sing self style militant group natragana outfit amana sahi taraga nipan gi makhada leiba angang singbu khulai paiba lanmi oina namduna sizinaba natragana ban blockade dharna general strike na singba khongjang singda sizinarbadi juvenile justice act lising ani mangagi tongan ba act singi makhara akanba dandi phangningai oi haina Manipur Commission for Protection of Child Rights ki chairperson Phurai Latpam Mani Babu Sharma na haikre North AOC da leiba MCPCR gi chairperson PH Mani Babu Sharma ga Mami TV ga akanana unaba amada mahana haiki Haukiba me ahumdagi Manipur thokliba irang asiga mari leinana kanagumba miyoi kangluf karana sahi taraga nipan sudriba angang singbu makutta numai paihenduna makhal kaya gi training tawbugi video amasung photo kaya social media da thaganarakpa amari Manipur gi chief minister yauna kanagumba kangluf furup amabu fazadaba taba nungaitaba wahi wata sizinaduna sahi thangduna lawba amadi ban blockade general strike na singbada sizinaba angang singbu phaba punbagi thabak chatharakpagi nungaitaba pau kaya thengnari haiki mahangna haiki sahi taraga nipan sudriba angang singbu tongan ba thabak thoram kaya da lana sizinariba sing JJ ek lising ani mangagi tongan ba ek ki makhada sahi taret jail ra thamba lupa lakh mangagi fine thian bagi dandi pibayai maram aduna tungi yumbiren oriba pikliba angang singbu JJ ek na piriba chatna kanglon gi wangmada lana sizinabigano Hojik tholiba irang asigi kudong saba lauduna kanagumba kanglu furup kharana sahi taraga nipan sudriba angang singbu makhutta khulai paihanduna khulai paiba lanmi oina sizinaba makhal kya training tawbagi video footage sing thengnare haina pikliba angang sing phabagi pausu tanare masigumba thodok sing asi tigatnaba DGP Manipur dasu aiba chiron thaduna khangankhre Makhatana angang singbu phaba punba khulai paiba lanmi oina sizinaba ban blockade general strike na chingbada thodok singda sizinaba yaurabadi manaknakpa police station district ki child welfare committee amadi district child protection unit ta pau pbu haina mahakna makhata ki Pugani panda manuda social media da akan jing lokthok piu haina DGP dai chi jagre aduga kanagumana haina jinga se lokthok toba targari Hal jina jo moi gi mathakta akoi gi JJ gi under section 83 Indian group da akoi je tin pa mani akoi tami bani hai jana akoi da pa la manga kai wena sei kari ji na thamma ya bagi ma section jina se pana ba IDGP da ai hajagre Myanmar gi naron sanglakpa chin ko ki narco terrorist sing athuba matamda India amadi Manipur lengakna makhoi masa gi maramda halan khigadabani Naron sanglakpa chin ko ki narco terrorist sing maihurol dagi nungsi sanana leminaраklaba yelhomi singna ngasidi kangkhong saiba lamdam ama ohelle haina All Manipur Women Social Information and Development Samaj Nipi Samaj ki president THOKCHOM Ramani na phongdokre Wafam sing asi kay sampat leimazam lekai community hall da Manipur dagi athubada Assam Rifles lokto athuba matamda NRC satna halu haiduna All Manipur Women Social Information and Development Samaj Nipi Samaj na sinduna pangthokiba wakat mifam aduga saruk yaraduna phongdokibani
Mahang makha taradun hai kuki militant singna singkhong singya nakna khundariba maitei khun singda nongmai bom kapsin batanatana micham miyam kayagi yummai thaba amadi micham hatpana chingba akiba thabak sing torakpa asina misam miyam gi punsi kaya manghale Assam Rifles na thokliba irang asida kuki militant singi misang sang bayaning de irang asi kamdong na horak kibano khanglaba fawa India lengak na warosin purakna ba hona driba karigino haibu wafam hang kibaga loinana athuba matamda su satnariba kuki militant sing makoi gi designated camp singda leihanba amade relief camp ta leiriba miyoi singbu masa gi yumda hanjin halu haina su phongdoki Mahakna makha taradun hai relief camp ta leiduna awaba kaya mayok nariba angang singna maisa marak asida mahi tambada afabo oiroi viral oikiba nupi anigi phi thongdaba video aduda nupi oibige ikai kumnaba utpa oina lakh tara fawa pi kiba leire adumakpu maitei nupi amada kuki miyoi kyana gang rape tawbugi pau phanglaba fawbuda lengakna wahi amata phongdok triba asi yaningde haina su phongdoki Ba namhang tumang da lai sinja mani mayum da hanjang da lai ki bang kai di ai khoi chali ba khoi ni ja thol haloi angang nya dari tamine tambi sinja ba cha ma da mai ma kok sinja moi ni tam hali asi apa ba oi loi aduna moi ni da apa ba ne yang kana holari hoda ba si khoi ni shati pu ba pa mi nu sina ba pa mi lamda ma si saklam kai ba pa mi Hana da yo koi nung si sana na yam na nung si na lai min na lai ado bo kuki la ho wa sin ya koi lam ni kuki na de moi ni a de la ga da koi lam lo ge na ta la ba kuki ni moi sin na kai se na sin dok da da ni a hin na changa ga mayum da jala ga phang da tum ni ga da mi ha de Sahi asigi megi ahumdagi lamdam asida thokliba irang na maram oiraga kuki singna mayumai thadok pikibadagi lanje naraktuna hojik kumbi lampak asoba laisang maning community hall da hangliba relief camp ta sangjabam lauduna leiriba nupi ama masa narakpadagi sija hospital da laikanarab matung ngarang laikanab ngamdana laikidra hairi laikidrabi nupi adugi maming RK Khombi sahi nifu mapuroiba doren kawi hairi Mahak tha sigi tarada masa naba henjillakpadagi sija hospital langol da pukhatuna laikan nakhibani hari Lengak na ayaba pikiba home guard singi seniority promotion athubada satna halu haina Manipur Home Guard Employees Welfare Association gi president Yanglem Mangi na phongdorali ngasi luang sangbam da laikhiraba home guard KSIs Navachandra gi loina bida welfare association gi senpham lupa lakh ama khusinabagi thoramda wafam asi wai mangi na phongdokhibani mahakna makha tarduna home guard singi phangpham thokpa pay grade pay DA amadi washing allowance matam chana pithokpiu home guard singi pay asi sahi asigi June tha dagi pay phangkhibadagi hojik August yoksil aba fawbada July tha gi phanggadaba leiri Hariba senfam asi athubada pithokpiu amade leingaka yanakhiba home guard singbu makhoigi seniority yenglaga promotion piba adu sana halu home guard singi yaifanaba gidamakta semliba association asida yauriba members singna makhoigi thifam thokpa association gi senfam adu thirokpiu matam sana thihogdaba members sing asi association dagi maming loktoklabadi association gi khudong chaba sing phangloi haiki Manipur government lamdam asida Hindi film kapada thingkiba leite haina Manipur lenga ki DIPR ki deputy director Press T Ramesh na thadorak pachirol man hairakli serol aduna hai athingba asi lo na yadaba lalhobul love revolutionary people's front na athingba thamkibani hojik Manipur de Hindi film theater na chingbada kaptrabasu satellite amadi TV channel singda numit khudingi thari masita natana 20 August Lisingani Kungani Choida Hindi film Rocketry The Nimbi Effect Asi Manipur State Film Development Society Auditorium da Chief Minister N. Biren Singha Minister Singh MLA Singh amadi Government Official Singh Yenki Maramaduna Lamdam Asigi Miyamna Charang Naba Ohendanaba Aranba Pau Happy Dananaba Su Apil Torli Ngarang numidang pung tara makhairom tabo matamde Imphal West District Police Commando gi kangbuna singjamai thongkhongda lambida lakpa miyoi sing sek tawgi thabak chathabada kreta car amada tungduna lakpa miyoi manga nongmai sel amadi
Kodil bottle ga kodana fare hari. Farabasing adudi yaripok tof lai manai dagi. Pangabam singkom ba maitay sahi kunganipan apok palay kidraba pi kiran maitay. Lilong awang lekay dagi MD Mosin sahi kungamari apok pa MD Nur Jaman. Thawal moijing dagi Maibam Shahrukh Khan sahi kunganipan apok pa MD Abdul Hakim amadi yaripok top dagi Singakham Sundar Singha sahi kuntraga mathoi apok pa si ais nong yai koi. Farba pangabam singkom ba maitay dagi .32 gi pistol ama kapayari ba maru ama mobile phone taret sell oina lupa lakh ahum makai loose vehicle number plate ani amadi 100 ml gi Kodil tea bottle ahum phagale Pagalaba polam sing adu loina na miyoi manga adu singjamai police station da khusina krai hari. Working Committee on Protection of Meitei Temple Ukal Kongba Maru Laifamlen Semgatpa Apun Maluf Ikal Yumnam Kuno Amadi local volunteers na Apun Mathodang Loduna ngasi Meitei Singi Aseng Balaifamlen Ama Oiriba Kongba Maru Laifamlen da ngasi Irat Thongi gi thoram pangthokre. Thoram maduda maikei kya lakhiba miyoi kya na saruk yaki. Lengak asina hojik tholiba irang asida karigumba amata haidana leisin basi yaningde haina kuki jo phurup ki miyam gi mihut ama oiriba kuki inpi gi seron amana hairagli. Seron aduna hai separate administration pina nabagi wafamda lengak asina karigumba thabak thoram amata tawdana leiba asi makata na phurup asigi miyam na ngaiduna leiba ngamoi. Hanna haijara fawa government asina miyam gi apamba asi karigumba amata Kangsan daba saduna leisinba amadi wa awa ana taraba kuki zo phurup ki apamba bu nathaiduna thamba asi akan mamong de yaningdi. Ngosi August ki tarik taraga taretta kuki su groups singi amadi Government of India gi marakta sanagadori ba wari asida aroi bu wafam purakpa ngamdrabadi kuki zo miyamna horakpa ihauda tholakpa afafata daita lengak ki mihut sing aduna pujagadabani. Government na hojik tholiba irang asi munna khangbiduna athuba matamda kuki zo singi apamba sing asi pibiu apamba phangdri faw leptana khongjang sangsin gani haina kuki inpi gi seron aduna makha tarakle. Rang ayuk pung taraga makhairom taba matamda masagi anaba amana maram oiraga Rims Hospital na leikhidaba khundrakpam kendragi MLA su oiramba ex minister Konsam Tomba Singhana leikhidabada Manipur ex MLA Association na ngasi nungtil pung ani tarakpam matamda minute ani tumina leptana awaba phongdokre loinana association asigi members ex MLA Dr. Nimai Chan Luang Dr. Kasim Ruiva Dr. K.S. Ratan Kumar Bijoy Koijam Ojoy Francis Ngajokpa D Korung Thang amadi BD Bearing na leikidrabagi imung manung na thengna horiba awabada saruk yakibaga loinana leikidrabagi imung da sel oina lising kuntra mateng pangkre haidi. Haukiba megi tarik ahumdagi khangudana kuki terrorist singna maitai khul sing mai thaba nungmai kapsinba amadi misam kaya ama hatpa tuppagi thawung sing chathaduna lakli. Asigumba terrorist ki oiba thawung kaya sathaduna lakliba asida Government of India nasu karidagi conflict asi tholakibano haiba mayek sengna khanglakpagum tawre. Haukiba August 8 ye parliament mi from the Union Home Minister Amit Sahana Manipur da hojik tholiba wathok asi Myanmar dagi naronda sangsilakwa kuki singna thokan bani haina mayek sengna phongdok palaikre. Home Minister gi wafum asina tholiba irang asigi haurakpam mayek senghale haina Manipur Women's Federation MWF ki seron amana hairi. Seron aduna hai laibak thibadi 77 Indian Independence numit ka mari leinana leibak apunba harau tayamba phongdok naringai cherakta koktrukta maitai khul singda nungmai kapsinduna aki akhang poon khiba thawung asi terrorist ki machat adu uthok chabani haina lowi amasung thawung asi India apunbagi saktam da singnarakpani haina lowroidabagi maram leite asigumba Manipur amasung India maset tanana ba honariba kuki terrorist singi mathakta India lengakna terrorist sing adugi mathakta chapchaba thabak lokhat pham thoi haiki. Amaramda Manipur gi governor na kuki nupi ani mof amada mapi thongandana pubagi viral video adugi victim unaduna lakh tara gi mating piki
aduga mege tarik ohumda Churachandpurda macha ama puroiba leirabi nupi amabu kuki terrorist singna nupi oibigi ikai khumnaba manghan khiba tumliba angang amabu ahingda bom kapsinduna hatpa tumliba miyoi ahum nongmaina kaptuna amadi thangna yanduna mihat thina halambagi tamthiraba thodok sing aduda awaba amata phongdoktana tumina leisinba asi governor gi karamba aronba agenda leibano haibasi miyamna hangnaba wahang oiraklesu hairakli Manipur hojik tholiba irang asida konthojam kendrigi manung sanba moidangpok awang lekaida khulngak leba volunteer singna sizinanaba mompak kuntra MPCC gi Kisan Congress Manipur gi chairperson Laishram Nandogi Maikaidagi ngasi mating pangkre Laishram Nandona phongdok kibada leingakna atuba matamda thokliba irang asi loisinduna mahusagi punsida hanjinba ngamnana honabiyo mahaki Maikaidagi su kendragi miyam gidamakta honaba yaba honagani haiki Maira Paibi gi miyoi amana haiki Laishram Nandona irang manung asida lakpiduna khungakpa volunteer singi awaba khanbiduna ahing yarek pada sizinanarbo mampak mating pangbirakpa asigidamta thagale mahna makhatana miyamgi mating pangba ngamba amadi tawruba khudingda mai pakpo oisino haiki Aje ngasi thawangi kanoda no mapanba sawanje namisida aigi upanopa awangjiri dagi lengakpa Laishram Nando singana akoigi megi tang ahumdagi ngasi phawbada kuki terrorist singsina khanghaudana maitai singda landarakpagi awaba saitheng thengnaribasida khun ginga iba isa sing volunteer singji lanin kabada narani haibagi awabadu ubadagi mahangna mompak kuntra akoi moidamboki khungi volunteer singsida sinaba matamsida akoigi maira paibi singda sinabire asoki mate upanupa asibo yamna thagatsai social worker ama oiba matamda tawru khudingda mai pakpa adagidi ningjaba thungjaba ado moidamoki mara paibi singi bordagi amtangdi thungba oyo haiba wapamji thamjaraga tensinjiki Imphal West District Congress Committee ki Vice President Hawaibam Ibotombe Konthojam Block Congress Committee ki Vice President Samurai Latpam Bapu Yaima Sharma MPCC ki Kisan Congress Manipur ki Chairman Laishram Nandona laktuna Moidangpok Awang Community Hall da Mompak Sing adu Leikai ki Maira Paibi Ima Sing da khusina ki hairi ngasi sagolban maino lerak apunba maira paibina hojik tholeba irang asina maram oiduna kaksing da hangliba tongan ba relief camp ahum kaksing YD community hall kha Manipur college amadi all as home kaksing da sangjafam loduna leiriba ireisa singda nomada sangraba yadraba potlam amadi sana thaknaba potlam kya mating pangkhre hairi Iramdam asida leiminariba ireisa khwainasu tha ahum hena relief camp singda awaba kaya khangduna leiriba isil inaw singda angamba mating pangminasi haiduna sagolban maino lerak apunba maira paibi lupki maikeidagi so apil torotli Kuki militant singna Manipur gi saktam thugaina ba honarakpadagi tholiba irang asigi matangda ngasi yaripok sangam dabida khunda minariba maitei amadi maitei pangal furuki oiba mepam ama Famduna warip kaya laukre. Sangam Dabi Muhammadan Club CMC. Sangam Dabi na sinduna pangtok kiba mifum aduda lau kiba warip sing pathok laduna CMC gi President MD Anis Sahana hai. Hojik tholiba irang asi loisinana bahona bada Sangam Dabi gi Club sing Ulma Singh amadi Praja Singh na morally support tauba irang asida amadi matung tarakpada Sangam Dabigi Praja amatana atopa community gi izat sokpa yaba thabak amata taudaba karigumba tauramba thoklabadi imung manung adu khundagi tanthokpa Sangam Dabigi Praja Singh na amambada maram sadana koisat chatnaba amamba matamda karigumba pamdaba thodok thoklabadi maduda tholakpa afafata daita masana pujaba amasung Manipur gi saktam kaiba yaroi apunbagi saktam da singnarakpa changam dabigi praja singna tumina leithokloi haiba warek mari lokre Sangam Dabi GP gi ex Pradhan MD Imran Saha apunban nupi khunai lamjing mairap lupki President Ima Ibetombe Khukampal Thawal District ki President W Maipak Secretary AK Siteshwari Devi CMC ki Advisor MD Sukur Tanzim Ulama ki President Dr Mufti Nur Salim
MJYC Malomgi Advisor MD Yasin Amadi CMC gi Advisor MD Ansar Alina President Member Singoina Saruk Yaki ki yang sida amadi matun tarak pada jang dewi praja amata community atau pergi jetso paya wa thabak amata tawdaga amadi karigumba torongba tarabadi hai bai madu ki family jo pura kundagi tanthok pa hai sulet ke hum sugar resolution da jang dewi praja amata na theng bada malam leita na process pa karigumba salamba tarabadi madu da thulak pa fakta dwai ka pulma usama sana pujaga bani लोना मरी सुगर जोसन मणिपुर की सत्तम कायदे यारो लोना मणिपुर की सत्तम कायदे भी तो मत सिलेक्ट लिबो कुल मकी मायक भेल म लेतनी लोना चांदवे प्रधान मणिपुर की सत्तम कायदे न सिनर कुल मकी मायक लेतनी Chief Minister ge artist singe tengbang CMAT scheme gi makhada Imphal East ke Basikhong Bazar da leiba Guru Irabot Institute of Manipur Culture GIIMC na Manipur Sarkar gi Art and Culture Department ki meeting makhada tha asigi aniragi August ke taraga taruk fawu numit taraga mangani supna satharakpa Kotan Cholom gi training cum production thoram ngarang August taraga taruk taloishin krai thoram madura GIIMC gi President Amasung founder su oiriba Sangit Natak Academy ki awardee Guru Ningombam Irabotna President Basikhong Gram Panchayat ki Pradhan Ningombam Bimolata Devi na chief guest amadi Basikhong GP ki member Namairakpam Tombi Devi amasung GIIMC ki Vice President Asem Binoy Maitena guest of honor sing oiki thorum maduga mari lenana GIIMC ki President amasung founder Guru Ningombam Irabot Sangit Natak Academy awardee na hai Kotan Cholom gi training cum production gi thoram asi maru oina art and culture na malem da Manipur bu masak tak pada achobu mafam amakalliba Kotan Cholom gi kaitharak liba amadi mangtharak liba masak machat sing asi yathoktuna mangkhidar naba thamba training cum production thoram pangthokpani haiki The Committee on Tribal Unity Kotu Sadar Hills Kangpokpi District na Kuki Jo Singna Kundari ba mafam singda ngasidagi tharga numit humni fawgi manungda tangai fadraba sangdraba yadraba polam sing yoroktrabadi National Highway animakta amuk hana economic blockade chatharagani haina lengakta section watham kre ngasi New Delhi da UPF amadi KNO ga Bharat lengaka wari sanagadoriba asigi mangoinana Kotugi Maikegi National Highway Tingbagi Warep Asi Tangai Fadana Lobani Hari. Kotugi Media Cell gi Coordinator NG Lun Kipjen Kuki Jo Singna Kundari ba Mafam Singda Tangai Fadana Sang ba Polam Sing Tampakta Kundari ba Furup Singna Tingle Hainasu Maral Shirakle. Kotu would like to express a disappointment over the goodwill mission between the government of India and the Sioux group with regards to the opening up of National Highway against the wishes of our people, with the hope that there would be a mutual reciprocity from the Mitei Valley people. Chief Minister N. Birena One Family One Livelihood Haina Mingthon ba scheme ama hojik tholeba irang asina maram oiraga lanjena duna leiriba singidamakta hauragani haina phongdokre. Hojik lanjena duna leiriba sing asigi makoi masa masagi yumda halanduna leinana ba honari. Government committee ama semduna makoi gi hingnana bagi lambi ama semnana ba mateng panglagani. Hanagi leifamda chatpada kurung charoi da singisu pre-fabricated housing semduna leifam safam oinana basili. Scheme masina lanjena laba singidamaktasu Kanaba Oibatanatana, state asigi economy desu aduki mati kanagani haina mahana makatarakli. Nahan ahing Tamenglong Amadi None district mafam singda mayai oirapna nung su kibana maram oiraga Imphal Jiri Lambi Paringi Tongan Tonganu mafam mangada sing ning khairakpa Amadi singdagi leinang sientharakpana maram oiraga ngasi fawda Imphal Jiri Lambi fawnaba yadana leiri. Thodok thokfam singda SDO None Pauralung Maring Maina Luchingba District Administration ge team amana yengsin kibaga loinana lambi asida satliba mioi singda aswai angam thoktanana ba thabak lokhat pa hokre
SDO None gi report matungina hojik None district ki tongan mafam taraga nithoi da sing ningkhaiba amadi sing thaktage leinang chen tharakpagi thodok sing thokli hari Nakalamaromda NISIDCL gi maikei da gi su tongan ba khulai sing sizinaduna sing ningkhari ba mafam sing semjinbagi thabak chathaba haukhre hari Thodo sigi matangna Mami TV na phanga pawgi matung inadi sing ningkhairakpa amadi leinang chen tharakpa asi None district ki manung chanba awang khul part 2 dagi na irang phawgi marakta thokibani hari tongan fam taraga nithoi da thokliba sing ningkhaibagi thodo adu awang khul dagi khara chatlaga leiba rakhun gi village mapa dagi hena chawna thoi mafam adu da meter samarom pak sauna sing ningkhairakpaga loinana sing dagi leinang amadi u sing chen tharakibani hari ngarang ching ningkhairakpa aduna maram oiraga lambi semnanaba thamba excavator amaga machine sing yawba gari amaga senthakre hojik lambi sathok chasin yadabana maram oiraga lambi paring aduda security na ngak senduna puthorakiba mal puba gari kaya su panduna leiri hairi ningsingba yabadi mamang sehi gi jun kunga mapanda None district ki tupul da thokiba tam thiraba sing ningkhaibagi thodok ta mafam aduda leiba territorial army gi personnel Railway construction da thabak tawba miyoi sing amadi khunja sing yauna miyoi humfugi mathakta sikibagi thodok sing thokiba leikrabani Haukiba jun gi tang taragu humdoi da khamen lokki lanpham da nungmaina panbadagi yet thangba mit tanglaba hojik laikan naduna leiriba leimakhong mamang leikai dagi sahi kungani choi khakta ngairiba mangsa tabam sana thoigi layeng da mating oinana bangasi sanunal amadi mangal leima maira paibi singa makha khetri leikai anina sel gi tengmang pikre loinana lanpham ngak liba phawak sau ikhai makha leikai kautruk makha community hall kautruk lai harau pham khul ngak liba mafam ahum dasu nongmagi sangdraba yadraba polam sing mateng pangkhre Nakalamaromda nungmaina panbadagi mamit nama soklaba sanathoigi apokpi anina phongdorakhibada masana naduna leiriba asida ahing kaya tumba chaba khangdana leire masida miyamna masagi layengba asida mating pangbina basu hairagli Bharatiya Janata Party BJP gi office manungdagi miyoi amagi asiba haksang ama leirambadagi angakpa poknakhre hariba thodo asi ngasi ayuk silchar gi ita khola da leiba Kasar district BJP office da thokibani pawasina hai ngasi ayuk Assam gi Kasar district BJP gi office manungi VIP room dagi miyoi amagi asiba haksang adu phangkibani asiba haksang adu masada fi amata yawramde hari leikiraba miyoi adugi maming Sudangsu Das kawi haiba khangmangamkhre atopa pawgi likhul amanade BJP gi office manungdagi asiba nupagi haksang ama phangkibagi thodo adu party adugi miyoi singna lotchinna bahonaki adu moinamak thodo adu thokle haibagi paw miyamna yangna sandorakhibana maram oiraga BJP gi office aduda miyamna thumjinnarakhibaga loinana angakpa thodo adu miyamna hena paksana khangnarakibani hari Pawsina makha taribadi thodo adu thokle haibagi paw tabadagi media gi miyoi sing mafam aduda sangsilakpa matamda mafam adugi BJP gi lusingba singna paw adubu lotchinnaba sonaki hari tungda thodok thokfam aduda police ki kangbu laktuna yengsin khibaga loinana misi adugi matangda thijinbagi thabak chathakre loinana thodok thokfam dagi asiba haksang adu lokhalaba matungda makha taba investigation gi damakta Silchar Medical College and Hospital gi mokta thamkhre hari Thododuga mari lena Kasar district ki BJP ki president Bimalendu Das na phongdok kibada party ki office manungda asiba haksang ama leire haibagi paw asi ngasi ayuk office adugi canteen gi staff oina leiba nantu roina paw pirakparagi khangmangam kibaga loinana office ta thuna laki amadi police ta paw piki police ki kangbu laktuna asiba haksang leiriba adu ka adugi thong thugaiduna yengsinba matamda asiba haksang adu Sudangsu Das ni haiba khangmangam kibani leikiraba Sudangsu Das party gi office ki oiba live ki program toba matamda hek seasonai mahak official staff dinate mahak matau karamna shiram libano haiba khangmangam dri haina phongdorakhi hairi hoje roibada maru paw amone pijari Parliament mi famna wangang khidabadu wangang nanabagi tanja phangdabagi ne haina lamdam masigi MP amasung oiriba Union Minister of External Affairs RK Ranjan Singh Dokre
Myanmar naron da sanglak pasin kuki narco terrorist sing athu matam de India mari Manipur lengang na makoi masa masa gi maram da halan khigad ne haina nupi samas ki president Ramani na lengak ta takshin pre Sahi taragani pani makhada leiba angang simbu khulai paibal lanmi oina namduna sinna banatragana ban blockade dharna strike listing masinda sinna rabadi JJ1 listing ani mangagi makhada serak piba yai haina Manipur Commission for Protection of Child Rights ki chairperson Furailatpam Mani Babu Sharma na haikre More de khunda duna leiramba yalongi singi thawai hingnana ba more thadokuna lanjena kraba matung more de leiba maitei laikai singi leifamda kuki singi laikai amadi khul singi maming onthokre Imphal West District Police Command gi kangbuna singjamai thongkhong dagi Creta car amada tongduna lakpam yoi manga nongmai amadi sel ga konan fare Committee on Tribal Unity ko tuna National Highway animakta amukhana economic blockade sa tharagani haina lengak to section watam kre One family, one livelihood haina mingthon ba scheme ama hojik tholiba irang asina maram oiraga lanjina dun leiriba singidamakta hodok lagani haina Chief Minister N Birena haikre Amadi sing ningkhairakpa amadi leinang sen tharakpa leptabana Imphal jiri lambi ngasi su phawna ba yadan lei Masih yun di matang asida Mami TV Prime Time News People Shinjare mit yang tabir puno pu Amarjit THOKCHOM na amukana kurum jari.